Meetreibaak tanglaaba maichou teretki manungda ahum suba oiriba Samurou Chigong Eebudhougi mapok numit wakchinggi mangani pamba numita Eebudhougi thauram pangjage asida Eebudhougi thauram asibu yaubiniba ireicha punamakna 9862663084 aigi WhatsApp number sidayda pau pibirau Facebook da like tawbirau comment pibirau laiba January gi tang anida aikoi punna phaminaduna kari karamai toraga hena thoina phajagadage haiba wakhalol adu aminasi leiriba atek akai mong marin tadaba sing asi semjalaga Eebudhougi masak masu thokpa adugumlaba khubam ama saktam ama semjin sajillaga machu tana ira thauram tausi Meetreibaak tanglaba adugumlaba malemna sak khangaba maichou teretki manungda amani Samurou Chigong